ꯀꯔꯝꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯔꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯃꯥꯔꯆ 2026ꯀꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯅꯤꯀꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ. ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯔꯤꯁꯦ ꯂꯗꯥꯈꯀꯤ ꯃꯇꯨꯡꯗ ꯐꯖꯅ ꯐꯨꯜꯂꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯍꯩꯕꯁꯤ ꯀꯔꯝꯕ ꯑꯣꯏꯈ꯭ꯔꯒꯦ ꯍꯥꯏꯕ ꯃꯈꯥꯗ ꯄꯤꯔꯤꯕꯁꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯥꯟꯗꯤꯒꯔ ꯑꯣꯏꯈ꯭ꯔꯦ. ꯃꯊꯪꯗ ꯋꯥꯔꯜ ꯍꯦꯄꯤꯅꯦꯁ ꯔꯤꯄꯣꯔꯠ 2026ꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯅ ꯀꯌꯥ ꯁꯨꯕ ꯔꯦꯡꯛ ꯑꯣꯏꯈ꯭ꯔꯒꯦ ꯍꯥꯏꯕ 136 ꯁꯨꯕ ꯑꯣꯏꯈ꯭ꯔꯦ. ꯅꯦꯛꯁꯇ ꯔꯤꯁꯦꯟꯠꯂꯤ ꯑꯣꯏꯅ 94th ꯒ꯭ꯔꯥꯟ ꯃꯥꯁꯇꯔ ꯑꯃꯁꯨꯡ ꯐꯥꯔꯁꯠ ꯒ꯭ꯔꯥꯟ ꯃꯥꯁꯇꯔꯁꯦ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗꯒꯤ ꯑꯣꯏꯌꯦꯕ. ꯀꯅꯥꯅꯣ? ꯃꯌꯥꯡ ꯆꯀ꯭ꯔꯕꯣꯔꯇꯤ. ꯃꯊꯪꯗ ꯕꯂꯦꯟꯗ꯭ꯔ ꯁꯥꯍꯁꯤ ꯑꯦꯄꯣꯏꯟꯇꯦꯠ ꯇꯧꯈ꯭ꯔꯦꯕ 47th ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ. ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯒꯤꯅꯣ? ꯅꯦꯄꯥꯜ. ꯅꯦꯛꯁꯇ ꯀꯨꯁꯨꯟꯄꯨꯔ ꯍꯦꯖ ꯕꯤꯟ ꯗꯤꯀ꯭ꯂꯦꯌꯔ ꯐꯥꯔꯁꯠ ꯁ꯭ꯃꯥꯔꯠ ꯚꯤꯂꯦꯖ. ꯀꯨꯁꯨꯟꯄꯨꯔꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯁ꯭ꯃꯥꯔꯠ ꯚꯤꯂꯦꯖ ꯑꯣꯏꯈ꯭ꯔꯦ ꯑꯣꯔꯤꯁꯥꯒꯤ. ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯁꯦ ꯃꯃꯥꯗꯒꯤ ꯃꯆꯥꯗ HIV ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯃꯇꯝꯗ HIV ꯂꯧꯅꯈꯤꯗ꯭ꯔꯒꯦ ꯍꯥꯏꯕ? ꯗꯦꯟꯃꯥꯔꯛ. ꯃꯊꯪꯗ ꯋꯥꯔꯜ ꯌꯨꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃ ꯆꯠꯀꯅꯤ. ꯀꯅꯥꯕꯨ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯒ ꯊꯥꯒꯅꯤ ꯍꯥꯏꯕ? ꯁ꯭ꯇꯨꯇꯤ ꯄ꯭ꯔꯙꯥꯟꯕꯨ. ꯃꯊꯪꯗ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯔꯤꯁꯦꯟꯠ ꯗꯇꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯁꯦ ꯇꯣꯞ ꯇꯦꯛꯁꯇꯥꯏꯜ ꯑꯦꯛꯁꯄꯣꯔꯇꯤꯡ ꯁ꯭ꯇꯦꯠ ꯑꯣꯏꯔꯦꯕ. ꯑꯗꯩ ꯁ꯭ꯇꯦꯠꯇꯨ ꯇꯥꯃꯤꯜ ꯅꯥꯗꯨ. ꯃꯊꯪꯗ ꯀꯔꯝꯕ ꯐꯤꯜꯝꯅꯅꯦ ꯕꯦꯁꯠ ꯄꯤꯛꯆꯔ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯒꯦ ꯍꯥꯏꯕ? ꯋꯥꯟ ꯕꯦꯇꯜ ꯑꯥꯐꯇꯔ ꯑꯅꯗꯔ ꯐꯪꯈ꯭ꯔꯦ. ꯏꯟꯗꯤꯌꯥꯒꯤ ꯐꯥꯔꯁꯠ ꯂꯤꯀ꯭ꯋꯤꯐꯥꯏꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯒ꯭ꯌꯥꯁꯁꯦ ꯑꯣꯇꯣꯃꯦꯇꯤꯛ ꯇꯦꯂꯔ ꯃꯦꯆꯤꯟ ꯂꯣꯟꯆ ꯇꯧꯈ꯭ꯔꯦꯕ. ꯀꯔꯝꯕ ꯁꯤꯇꯤꯗ? ꯒꯨꯔꯨꯒ꯭ꯔꯥꯝ. ꯃꯊꯪꯗ ꯏꯟꯗꯤꯌꯥꯅ ICC 2020 ꯋꯥꯔꯜ ꯀꯞ ꯐꯪꯈꯤꯕꯁꯤ ꯀꯅꯥ ꯃꯥꯏꯊꯤꯕ ꯄꯤꯔꯒꯅꯣ ꯍꯥꯏꯕ? ꯅꯝꯕꯔꯗꯤꯒꯤ ꯅ꯭ꯌꯨ ꯖꯤꯂꯦꯟ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯀꯣ. ꯃꯊꯪꯗ 60th ꯖꯥꯟꯄꯤꯠ ꯑꯦꯋꯥꯔꯗ 2025ꯇ ꯀꯅꯥꯕꯨ ꯈꯟꯈ꯭ꯔꯦ ꯍꯥꯏꯕ? ꯔ.ꯕꯩꯔꯥꯃꯨꯗꯨꯕꯨ ꯈꯟꯈ꯭ꯔꯦ. ꯃꯊꯪꯗ ꯔꯤꯁꯦꯟꯠꯂꯤ ꯀꯔꯝꯕ ꯁ꯭ꯇꯦꯠꯄꯨ ꯁꯦꯀꯦꯟ ꯁ꯭ꯇꯦꯠ ꯑꯣꯏꯈ꯭ꯔꯒꯦꯕꯀꯣ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯤꯚꯤꯜ ꯀꯣꯗ ꯄꯥꯁ ꯇꯧꯕ? ꯒꯨꯖꯔꯥꯠ. ꯃꯊꯪꯗ ꯀꯅꯥꯕꯨ ꯐꯣꯔꯦꯟꯅꯔꯅꯣꯕ ꯑꯁꯥꯝꯗ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯈꯤꯕ ꯁꯤꯇꯤꯖꯦꯟ ꯑꯦꯃꯦꯟꯃꯦꯟꯠ ꯑꯦꯛꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯦꯅ? ꯗꯤꯄꯥꯂꯤ ꯗꯥꯁ. ネꯛꯁꯇ ꯍꯨ ꯍꯦꯖ ꯕꯤꯟ ꯔꯤꯁꯦꯟꯠꯂꯤ ꯑꯦꯋꯥꯔꯗꯦꯠ ꯁ꯭ꯇꯣꯛꯍꯣꯝ ꯋꯥꯇꯔ ꯄ꯭ꯔꯥꯏꯖ 2026? ꯁ꯭ꯇꯣꯛꯍꯣꯝ ꯋꯥꯇꯔ ꯄ꯭ꯔꯥꯏꯖ 2026ꯇ ꯑꯦꯋꯥꯔꯗ ꯇꯧꯈꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ? ꯀꯕꯤꯔ ꯃꯗꯥꯅꯤꯅꯦꯕ. ꯋꯥꯔꯜꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯐꯥꯔꯁꯠ ꯑꯣꯇꯣꯅꯣꯃꯁ ꯃꯦꯔꯤꯇꯥꯏꯝ ꯁꯤꯞ ꯕꯤꯜꯗꯤꯡ ꯑꯃꯁꯨꯡ ꯁꯤꯁꯇꯦꯝ ꯁꯦꯟꯇꯔꯁꯦ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯂꯤꯡꯈꯠꯈ꯭ꯔꯒꯦ ꯍꯥꯏꯕ? ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ. ꯃꯊꯪꯗ 35 ꯁꯨꯕ ꯁꯔꯁꯋꯇꯤ ꯁꯝꯃꯥꯟ 2025ꯁꯦ ꯀꯅꯥꯗ ꯄꯤꯈ꯭ꯔꯒꯦ ꯍꯥꯏꯕ ꯑꯦꯋꯥꯔꯗꯁꯦ? ꯔꯥꯝꯀꯨꯃꯥꯔ ꯃꯨꯈꯣꯄꯥꯙꯥꯏꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ. ꯅꯦꯛꯁꯇ ꯖꯣꯔꯖ ꯑꯦꯟꯇꯣꯅꯤꯑꯣ ꯀꯥꯁꯁꯦ ꯁꯣꯔꯟ ꯍꯥꯏꯗꯤ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯑꯦꯁ 38th ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ. ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯒꯤ? ꯆꯤꯂꯤꯒꯤ. ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 19ꯗ ꯋꯥꯔꯜ ꯍꯦꯄꯤꯅꯦꯁ ꯔꯤꯄꯣꯔꯠ 2026ꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯄꯤꯅꯦꯁꯇ ꯈ꯭ꯋꯥꯏꯗꯒꯤ 7 ꯁꯨꯕ ꯊꯪꯅ ꯑꯣꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ? ꯐꯤꯟꯂꯦꯟꯅꯦꯕ. ꯋꯤꯆ ꯀꯟꯇ꯭ꯔꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯋꯤꯗ꯭ꯔꯣ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯟ ꯃꯥꯔꯆ 2026ꯇ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯋꯤꯗ꯭ꯔꯣ ꯇꯧꯈꯤꯕ ꯀꯟꯇ꯭ꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ? ꯑꯥꯔꯖꯦꯟꯇꯤꯅꯥꯅꯦꯕ. ꯑꯥꯔꯖꯦꯟꯇꯤꯅꯥ.